Krumzari, Miang W. Simutaram Ochari, Nasimaru Pauda, State Transport Policy later Lambi Chatox in the Miam the town of Kudongja of Mayon Halihina, Janata Dol United and Fundoli. Nupida Chataba Mute Minele Pohana Pause Pua, Bidialax Migi, Awang Poke Kongjet, Jidibam the Lesson Cray, Amadi, Nipalak Shuba National Amateur Muay Thai Championship Nasidagi Kumalapa Sports Complex da Hodokre. Mapuma Pau Pizari. State Asiga Junaba Transport Policy Amalatavana Lambi Chatok Sasinda Miam the Chow no Kudongcha of Mayon Halihina, Janata Dol United State President M. Tombina Fundoli, Babu Parada Labour Party as Office de Pantokiba Pawimi Pamamada Tombina, Junaba Policy Amalatavadagi, Nahak Nahaki Oiba, Yana Basinbana, Miam the Chamam Navapohali, Asigma Pibam Asida Akang Ahisina. Study Amata Handuna Tungquina Chanabayaga Daba Policy Amatangadabani, Amaromda, Drug Lalonba Amadi, Nupi Angang the Chataba Crime Hangalaliba Asida, Nonang Bapondola Duna, Ayanayadraba, Drug Lalonba Amadi, Namza Namtek, Navada Chenabasing, Akanba Dandi Piga Dabani, Drug Lalomba singing Matatanga Sifaba, Karigumba Dandi Amata Pibangam Driba Asisu, Sarkana Makoibuna Koinana Kankanabahonaba, Tawung Nihana Mara, Siki. Hanagi drugs ki crime yam sings dagi handak na nong na matul hapsel lakudong na drugs ki crime machine man morakanda rape tawduna hatpa aduga tongan ba chemical sizinaraga nupi angang sing kaya manghal lamba machine machi punamak sing si drugs tagi tholbu crime ngaktane na lawjai loina na drugs ka maru oina akhoi gi Saturn Harol Singa, Lainariba Marishi, Ongtang, a quay, Tadana Bohonabada Manipuri, a quay law forces agency singer, Tamoish Hengna, Quay Saturn Harol, Tung Yumirul, Oigadoriba Sing Sigitamata, drugs you Infal City Manunda, Miam Chatok Sento, Buda Kudong Chanava Haiduna, known as DGP or by MK Taski, Miam Makada Traffic Police Nataboka Pakalali, Nominini Mamanda, Infal City Maru Lampi in that knuckle, Lambi knuckle Nama Tingzilaga, Namakata, the Charan Bagitabo Pakapada, Kahena traffic jam top of the gate Chang when it's Ataki Batabaga Lep Cray, Makatarapo in a CBT road Kilambi, Nagyata, Nahan Make Gari Tafam Oidamba Pam Sing, Asidagi Amuk Makal Amatagi Garis in Tan Kidre, Quadaman Ketel, the Lapo Musing Amadi. Asigi Mapam Kayada, Dukan from River Mus in a Purapa Garising, Tamfam Latabagi Awaba Mayok Narabasu, Muikana Lambi Asida Zatoxa Sinta over the Hanadagi Hena Noai Hale, Amarum the traffic police Namiamgi Noai, Hananabagi Damakta, Hanagari Tafam Oramba BT Road Kilambigi, Awang Tambasaruk in the Gari Tan Kidraba Amasung, Miamgi Lambi Chatoxa Sinta over that Nuainaba Yam Nakan honoring a Chedak Asida, Infal City, Quaidagi Maru Evalambi Emma Odiba, Dharmasalagi Maning Tang was Sarukta Lady Valambi as it things in Dunam. Karana Durga Puja Lat Pagi Tabuk Chatari Mapam Asida Lambi things in Duna Durga Puja Lat Pagi Tabuk Chatakiba Asina Miam da Lambi Chatok Jacinto with a Chauna Kudong Chadaba Mayukna de Haina Prazakiana Piendaba Fundongali Asigumba Ramatosilasi Kanagi Ayaba Matung in a Chataribano Lambi thing Duna Durga Puja Lat Pagi Tabuk Chataning de Haina Mu Emana Fundorali. Dilimoto haga khangna ba phagi lambi gi maning thama sai se dilimoto maning thama sai se phagi puja to bus ke bible ite puja je phai dram bani si mafum ji kitang ta bam phum free oi ba jaga hai tare free oi jaga to bani machine ma rok to gi ba se sida traffic jam oi ba degi baza maning sida phai gai gi population ni phagi goli hangla pa khol mayam nei bani na machine ba puja gumba kemba function ma to matam da phai lambi ma block to tham bai se asi phai paja go na di ya janing de pam jade Nupi the Chataba Mute Me Lepo Haba Pause Pudana Hokiba August Kumathoidagi Infaldagi Lamtakiba Sawizam Bidia Laxmi Lemagi Awano Poksin Batumba Cycle the campaign Nasi Mahaki Pona from Jiribam the Tungdana Luisin Cray Nasi Numit Yankani Twini Subada Jiribam the Tunglabada Tongan Tongamba Club NGO Amadi Miamna Harautam OK Jiri United Committee Nasinduna Jiribam Town Hall that Pangtokibatorum Asida Additional SP O Manager Jiri United Committee President Mepaksana Mangang Old Jiribam Meda
IB gi President S Susila Jimpal gi President H Mema Tur asigi convener BC Sarma Susarya ki Vidya Lakshmi gi numit yankani thoini gi khongchat asina awang nongpo ki state tare ki district kuntra nipan thungna apunba kilometer lising hum chanipan Humudra manga cycle na thauki masida press meet nifumathoi miyamga punna wari watai saba thorom marifu mari tonga civil organization nifumapan amadi state amadi central government asu opagi thorom panthoki Hagola liba chahi noriba mayri sinda science ki wakalon piduna afabu scientist amamam ohena na bahona siana NCSTC DST New Delhi Director Dr. D.K. Pandena Tagyal Pataleba Manipur Science Center that Numit Humni Chupna Zatakadaba Kumatha Shiva National Children's Science Congress English in Itara Humde Hotopi from the High Cre Science Teachers Forum Manipurna Rastriya Bigan Evam Prodyogi Sansa Parisat DST New Delhi Gimi Makada Department of Science and Technology na Sinduna Pangtokiba Science Congress Hotopi from the Science and Technology Director Uttam C. Lystrom Amadi Science Teachers Forum G President Dr. H. Nandiram Sarmana Mapusing Waiki Science Congress Aduda District Mapadagi Kangalaba Mahiroi Humfu Humdoina Sarukyaki Masidagi Kangalaba Mahiroi Tarana December Gitang Kuntaretagi Kuntramato Fauba Bhopal the Pantokadaba National Science Congress Sarukyagani Tarunga Marilena Dr. D.K. Pandena Fundokibada Mahitam Niba Mahiroi Sina Yariba Makai Science Ki Wakalon Lehenaba Amadi Kangona Bohanagadabani Malem Guina Science Ki Lamda Chakonaba Ahenba Tanaraba matam asida yaushin bang amna bahonasi haiki. Where individual can do a better job. When 3 or 4 persons come together, sometimes it's difficult to work. Everybody has his own ideas, own whims and fancies, but at this particular age group, 10 to 17th year, it is really an experiment. Can we do a better work? Combining our 5 heads, 10 hands together. English in Taramathoi slum gi census report Manipur da slum amata leitaba state oire awang nongpoki oina Guwahati na slum gi mikok lag ama lising barfudra tare chaniga humfutaruk leiduna khwaidagi wangba state oire English in subna amagi census da Arunachal Pradesh da slum leidam daba adu English in Taramathoi da slum leiba thengnare Guwahati gi mathangda awang nongpok lamdam da Tripura Nagaland Mizoram Meghalaya amasung Arunachal Pradesh leidi National Girl Child Week ki thorom Manipur State Social Welfare Board na sinduna ngasi Imphal Hotel da pangthokre Innovating for Girls Education haiba hiramda nomagi oiba workshop amagaloina na pangthokpa tharam aduda Manipur State Commission for Women's ki Chairperson Dr. Ibetombi Manipur State Child Rights Protection Commission ki Chairman A. Navachandra amadi Manipur State Social Welfare Board ki Chairperson C.S. Lebaglot Pina thoromapu singwaina salwya ki tharomga mari lena na Chairperson Lebaglot Pina Manipur da thengnadiba nupi angangi mayokta Chatariba crime sing hantanaba amadi nupi macha singbu hena larik laishu gi mangal piba ngamnaba workshop asi pangtokpani fondoki angang da ot naiba sugumba se kaya thoktanaba gi damakta masi koina bhar sarkar gi mateng lawraga sugumba workshop kaya ji pangtokna lamdam da satle haraga awareness program pire haraga isa kamai laik tamandagi nupi macha sing se kamai laigadagi karamba sin machinji tamallaga makoi hainabi se Masih loina na koina tabjini lain ta tambada na tab lain tamu yada basne kar mai tamandu no mai apa masi kai nu kai se khangko papam jaba Durga Puja Kumaina Lakpada Manipur ki Governor Dr. Aswini Kumar Amadi Chief Minister Okram Ibobina Manipur Miam da yafa pauzal piragli Governor ki pauzal asida Durga Puja asi Hindu singge achoba kumai amani festival asi Manipur da su mapung fana pangthopagaloina na festival asina amaga ki marakta nungsi chanaba amadi santi purapu oresanu hairi Chief Minister ki cheru asina Durga Puja ki festival asina fatababu afabana joy tawi habisi ningsinghali festival asina amato oiba machil manau oibagi lipun adu jeshin hanbagaloina na santi leba amadi chakwapa Manipur ama oresanu haina yafa pauza piragli Manipur da Baba Association muthakraba matungda ngasi association amana sam amadi koi akakman nauna leblakpa asi yamna laibak thibani labor department ke anover rate asigi order thokiba leite haina amsu gi president DS Naresh na pawmising da fondokre ngasi numidang pawmising ga unaba aduda general secretary L Regan Susuriya ke
Nares na makatara duna praja sing da chamam naba ama leiriba asi kokna naba Manipur da leiriba sam koi kakliba baba singna lagliba October 23 ge ayu pung 13 taba matamda MSU head officer latuna punna mifam pangthokna na ba phungdorali hana lepkiba sam amade koi kapagi mamal adudagi hena lauram labadi action lokakani haiki any political party na trika topa loop singna masida koi sagolpi ganu aduga koi na drive chapa matamda Maman hene loromba thena ragadi do suna mayam galona na lapun sibi oina koi selun koi hazam si handaba ina lebna re October ki tarik kuni thoi sida Manipur da leiriba koi Manipuri babar singa loina na koi sabchaba koi samkap man amadi selun re silebina na bagi damakta emsu office ta pung 13 taba matamda punna lakga khanan minasi haidana suna mayamda koi request objari masigi tang amadagi nobore lomi hasi koi lana prajada sandoi basi koi chapchaba labor department dagi thukiba legi habsi ai thamjari Lagliba November gi tang amadagi labor department ke ayaba matung ina sam akaman lupa kontra lauragani amadi koi akamana lupa kun lauragani haina Manipur Baba Association na thatokpa cherol amana khangalali association na nauna lebliba sam amadi koi akaman asi chanabada yahanbiyo haina association na miamda khangalali IMOL Custom and Cultures Development Organization gi ahanba mopo kumon thorom ngasi IMOL Khulen Village ta pangthokre thorom aduda Manipur Sarkar gi State Archives gi Deputy Director Dr. K Susila IMOL Tribe Union gi President Akhup Sarto amadi hana Minister Oiramba Si Donge Susarya ki loinana tonga civil society organization singi bihu singsu thorom aduda yauki thorom gi sarugama oina Chief guest na organization asina puthopa souvenir ama miamda release tauki loinana IMOL jati amadi atai jati kayagi nat ki oiba jagoi pangthoki wangang kibisingna phungdokna kibada nat ki oiba fizol setlaga chakhuttaba manbagi wakhal cheliba asigi ngasigi mirolna asum leikiba tarabadi chei kharagi matungdadi jati adugi culture mangkiba yabagi akiba chawna leire haiba wafam sing phungdoki Deputy Director Dr. K Susila na phungdoki bada jingmi tami ekhoi pumnamak ima amatagi machani haibasi puwari da lengdana leire ba wafam ni masi ekhoi kaufum thokte IMOL jati na masagi na chanalon chat yokhana ba pangtholiba thorom asina tungi miro singda yamna kana ba amani haiki Business card 36 asli, Manipur में government over, अगर 36 card असली Manipur की business होगा, Manipur की culture, Manipur की नाच से, लोगों को मतंगा, आईफोन से मैसेज से मुझे लगता है वो से आईफोन नॉर्मल तो नहीं लगी, मतलब मुझे लगता है भाई वैसे मसला बता रहा हूँ अमनी Emiseni sumna marigi October gi tang kunda laibak thiba thodo amada lekidaba Sagoban Vijay Govinda dagi arge chana zawbagi lekidaba chahi mapan surapaga mari leina na sangai progda leba sena wawanda leiriba angang singda imung manungi maikei dagi khudor pot pibiga loina na chaklen ama chaminakre Ayana Thinkraba Maoist Communist Party Manipur ki General Secretary Jinglen Meitebu India ki akhanaba team amana assassinate tawna bo honaram ne haina Lubasigi Secretary Publicity and Propaganda Nonglen Meite ki cherol amana phungdorali Thaudo si October gi angan bachayol da India ki political party amagi joint secretary oiba amana sinnang duna pangthongna bo honaram bani political party asigi kangbu ama Kolkata da party edugi president amasung advisor na luchungba mioi marina saba kangbu amana lakani maduda political party edugi mahut silaga Maoist ki general secretary ga hiram kharada wari sananingi haraki wari sanabada thoidongna akaiba leitabana unaduna wari sanana bakhana ki general secretary gi maigai dagi lagliba paw asigi matangda munna yengsinduna makhata na political party adugu chingba atai singda hangnaduna yengbada jingnaningai oirapadagi unabagi program adu cancel tawkhibani thawong adu yamna ludaba mawong mato ama oibadagi makhata na loop asina October 3 dagi political party asigi atai luchingba singa makhata na wari sanaduna thigatna ruba matamdadi silam liba thawong adu political party asina karisu khanglam dabaga loinana general secretary buha na bohana ramani habasi chapsana khanglapani hari
General Secretary Buhana Bohana Rabathong as it loop as in a Kaidonga Kaubang and Loreda Batodo Ama Oina Lehoragani, Amadi, Masida General Bapum Hiram Amata Dangapi Hari. Luba Sida Yanabagi Makedagi Silla Liba Lalong Kaya Asi Yangduna Jackson Tharong Lokopagalwena Lub Asigi Tabak Thoromda Homaka Ledagani, Luba Sigi General Secretary na Central Military Commission Gi Tabak Thorom Sing Yang Silagani, Hana General Secretary na Yang Siliba Organization Gi Tabak Thorom Pumbana, Luinai Daba Mete na Yang Silagani, Pibalen Mete na Hangduna Lediba Finance Gi Taupuragani, Luba Sigi Hana General Letterhead Adu Makata na General Roy. Hangamapal Machuda, Jinglai, Amadi, Tangol, Nung Tangiapa, and over letterhead Janaragani, Finance Kitabopumba, Pibalian Gikujekta, Revenue Department giving the Janagani, Loop Asina Hek, Ledak Padagi, Haujuk Forward Loop Asigi, Finance Department, Governed Amadi Mapal, the Labor, Micham Habidi Party, Kimu, Natabasina, Finance Kitchen, Sengi Tabak Asi. Sinaduna Lakwana Hana Finance Department, Leramba Musing Makatana Loop Asiga Hiram Amata, the Mari Lena Roy. Lubasigi Asimba Comrades in the Hautena Finance Department at Tabuk Torogani, Amaramda Central Military Commissioner Unit Commander Mapangaloina, Pangtokiba Mipamna, Amai Kasung, Lantaba Mite Amadi, Helun Kongsaibu, Platoon Commander in a Kale, Asim Jimmy Amasung, Rabi Kamaibu, Matangsina Company Commander, Amadi Deputy Commander or in a Kale Hari. Green Revolution Society Kongampat Youth Club Amadi Kongampat Awang Lekai Development Organization na Punna Kusam na Duna Kongampat Awang Lekai de Laiba Ibudo Awang Kobrugi Kubamgi Akoibada MLA Brazabidu Amadi Green Revolution Society Secretary Okram Kennedy Jauna U Charakaya Thakre Marifu Mapansuba RK Mapaksana Gimapong Thorom as Lamyan Basang the Pantokre RK Mapaksana Memorial Trust and Sinduna Pantopa lecture come birth anniversary Aduda Saruyaki Singna like Jabagi photo that Laisu Katunaka Kumnovoke Magi Maramde Iba Savannah Amasu Fonke Taramadda Manipur Cultural Integration Conference K President A. Brajakumar Sarmana preside Tauki Manipur University Yahanagi Vice Chancellor Professor H. Tombina Protection of Human Environment in Manipur Haba Lamda Wangangke Zahi Asigi Oina Pokna from Pauchegi BTEC Haraga Kanaba Boni Tongam Chada Fellowship Piki Citation Galoina Tagi Lupalising Ani Anigi Fellowship Adu Lekidabagi Loina Bina Kusinaki Panbayai Lekidaba RK Mapaksana Manipuri Han Hanba Publicity Officer Oiramatanatana AIR Infalda Matam Sangna Taupuram Ki Prajatantra yauna tongan pauche singi editor oidamki mapalda phongba pauche kyagi correspondent oiduna miamna sakhanglaba journalist ama oikibani ngasi thorom aduda amjugi president wangkhemsa siamjai ISTV news ki hanagi editor ke madhumongol amadi A Balkrishna Sharma na chingba sagraba myu kya susar yaki aikoina phangiba civilization modern civilization phangiba facility kuding makse environmental law in the social element Aluna, environmental see some social persona. For Hujiki degrees young ones a Joba, Masina, Mio Rosati say, Asimu Maki River, environment say, Masimu Yokat River, environment say, Masi, Kaiter, Pogaloina, Mio Rosati sitting Mungam together, Hibagi, Kudo Kibagi Pibam do Yoshila Avani. Manipur University the Pangtokiba Orientation Program Amagi Manungda Academic Staff ki Director na Assistant Professor Amabu Kutakiba Todo Adubu Student Union of Kanglipang na kana yaning deva Fundoli Lubas ki Cherol Amana Manipur ki Kwaidagi Wangba Mahiloisang Asida Toliba Todo Asi Lebak Mia Mamang the Ikainingai ni Todo Asida General Bapurnama Asi Ajumbati Dotuna Maragi Matungina Lebak Miam Kangna Mari Lenaba Authority na Action Lokakadavani Thawbal District ki hauzik oidiba ne tadaba phibam amasung Durga Puja kumai manungda ain kaiba pamdaba thodosingi yenglaga tha asi mapan ge ayuk pung 6 tagi district asi mafam sinba thungna CRPC gi section chamagani mari subsection ani gi makada mioi manga natraga hena punba ain kairakpa yaba mawongda punba khusukulai puba amadi bamla thabada athingba thamkre hiramasiga mari leinana district magistrate na order ama thokre Kangla Tombi Mantri Banda Nauna Saba Ibudo Awang Kobru Sanglen Ama Deputy Chief Minister Gakangam Nangasi Mian the Kusinakre Toromasi Uripo Kendrogi MLA El Nanda Kumar Semai Kendrogi MLA KS Debendro Sanglen Asibuka Libi Purimasi Susaruyaki MLA Debendro na Sanglen Asigi Sangmang Amasung Community Hall Ama Atubamatam the Saragani Haiki
Chief Minister ge khamna haiki sangnen asi katpa khaktana ibudona ningjaba pamjaba adu fangbangam loi Manipur asi jat amadi dharma khena ba kaya leibana isorda santi oina nungsi chanana wata padaba lamdam ama oina ba punna niminasi haiki sangnen asi bukalibi purnima si gi machanupa Basudevna umanglai kanban lubna kaubru chinge harau thelda yan hanba oina lai harau ki haiba leibana mahake apopi gi mingda sangnen asi kathokpani haiki Lai Hava Duki Haina Nazi Aramaduna Babu Chinchangi Nakana Laiva Kangatumbi Mantriban Konganga Sida Ibudogi Kongambigi Akubu Popipa Ima Silmati Pulmasi Devina Ibudo Awang Kabrugi Samena Makachava Konjavasi Laivok Yamna Manipur University ki Sociology Department amasung Manipur Sociological Society na sinduna thagi oina chathaba lecture paring amasung Sociology da Professor Sipi Kraba Nagaland University ki Sociology Department ki hanagi Head of Department Professor Rajendra Khetri Butaram na okre Department asigi conference hall da pangthok betarom da Manipur Finance Service ki Dr. KSS Imokantana Sociology of Performance and Construction of Meaning in Sumang Lila haiba topic da speaker oiki ngasi nungtil pung ahunga minute yang khairom chapa matamda hangang police station gi manung chanba sangak fam gi ADC building campus ta hand grenade ama pokhai kre police ki pauna bomb aduna building gi thong thonau khara akai atoi thokpana tana thoina aso apandi ya hodre mamang da su ADC members singna lairiba mafam asida bomb pokhai bagi thodok lekraba matung akan bangak shen bagi thabak lokotuna lairiba mafam ni bomb asi matau karamna pokhai khibano haiba matangda hangang police na thijinba hokre Khangabo Block Congress Committee na sinduna nomugi eba Mahila Congress ki workshop ka loinana mayam ming chanba amasung Block Congress Committee asigi thaupuga da basing khankre Wangban Multipurpose Community Hall da pangthok ba tharam asida Khangabo Kendra gi MLA Okram Nandhoni Manipur Pradesh Mahila Congress Committee ki President RK Rani Sana Khangabo Mahila Congress Committee ki President N Anida District Mahila ki President K Sana Tombi Susarya ki RK Rani Sanana lamdam asida tholiba nupi singi khudong chadaba sing warosin puraknana ba nupi singbu ain semba body de yawba tangai fade masigi damak lingjer manaba changi haiki MLA Olandoni na afaba lamdam ama samasamo oinabagi damak nupi sing pukchel manaba darkar oi blog asigi hana thopuramba amadi nauna laglaba singa thong manana puna chapminasi haiki Laiba ko se jarasi Congress party khamdalina na puna mapu ikoita sana sinana ikoi federasi safa na ba adu to ilata asu safa na ba ekoi mana ubi mana ekoi mana ya sana eba asini chhati ko na ba kana na sinana Hiang thang lai bigi bor lai khurumba ka mari lena na ngasi nungai matung pung ani dagi puja gi thorom loi jiba fawba hiang thang gi akoi bada lambi chathok sasingi ahongba ama thamkre transport director na thokba cherol amada mayang ifal lambi gi fura makhong amasung tarahe kunjil dagi makhal amatagi gari sing changba yaroi ningombam nekola hiang thang lambi gina hiang thang kangjebung irom maijrau lambi gina Kamakya Pemton College Ground amasung mayang Imphal Maike gina Samuro Ground fawba gari changba yagani adubu didim lambi rom dagi Nambol Mekola Ningombam Kodompok Pip Lamkhai amasung Malom Lalaka lakpa light motor vehicle chaka ani panba gari auto rickshaw amadi cycle rickshaw singdi hiang thang kangjebung fawba 1000 bayagani mayang Imphal lambida Imphal lomda hagalakpa sing hauribida haidokhigadabani Imphal lomdagi hiang thang lomda chakhiba singna fura makhondagi ningombam lomda chakhigadabani ngarang nungthil Imphal West District Police Commando na singjamai kethel dagi RPF PLA ki myo ani fare district asigi SP ki cherol amada fagalaba myo ani adudi ngangbom Ranjit Maite J Yangkhai ga mathoi apopa laikhidaba Bira Maite Korengai dagini khangembam Nisikanta Chahi Yangkhai ga mari apopa laikhidaba Nilachandra singjamai wangma Bhagapati lekai dagini Imphal Rising Youth Club na sinduna October 12 fawba chathagadaba state level traditional Manipuri dance amasung isegi tanthada jagoi sathek changdamnaba mangasidagi hokre thorom asida hanagi minister TH Bira amasung club asigi president M Kunja Bihari Susar yake
Milalna lol amadi mayek chakhona na bachang silalba khongjang manung chana mayai loisangi makha dangarang dagi hokiba engine panba gari singi number plate mete mek na makokta chawna thabagi khongjang asisuma phom kya da chathaki Imphal municipality ki mamanda khamba magic van singda mete mek na number thaki lamang dong panagi thopu bisingna su moirang chengai lampak moirang lekai phasing amadi langmai dong kaithel da su magic van auto singi number thaki khongjang asi makha ta na pana mari de leptana changsing ki gani hairi Amaromda Kakching Masalo Sangi Makada Diploma Mahiri Singi Tizinba Kongchat Ama Kangla Amadi Konthauzamda Chatkre Hari Indian Psychiatric Society Manipur Branch Amasung Rimski Department of Psychiatry na Sinduna Kumato Shuba World Mental Health Day gi Thorom Ngarang Rimski Jubilee Hall da Pangthokre Thorom asida Rajya Sabha gi MP Risangkai Singh Indian Psychiatric Society Manipur State Branch ki President Dr. L. Surchandra Parliamentary Secretary M. Prithviraj Susarya ki MP Risangkai Singh na lamdamasi ki haurak liba mioi sing da drug ki safuna chawna chething pibagi mami tarakle drug ki issue asi thengnana ba sarkar matik chaba thawak lokhakadabni lamdamasi ki ahal oiraba singi chakho tharang gi damak center da tharang kaya paikana ba taksin kiba leide Dr. Singh na ahal oiraba singbu ikai khumna na layang biu macha mamo oiriba singna su ahal laman singbu ningthina loina binaba appeal tawki Theatre Mirror Manipurna Sinduna MDO Hall da Jathariba Nifumari Suba Short Play Competition gi ngasi humni shuba numita LCY Lilongi nupi amadi Langmaidong Dramatic Union gi ningthem nubi angangna haiba play ani utkre Ngamkhai gi sambal asina yelongmi gi punsida chawna singnaba ama lakadaba maramna Bharat amasung Myanmar saka animangna khudakta lepnana ba Cookie Organization for Human Rights na lebak ani gi presence singda taksangkre boundary fencing asina makhata na chatarabadi mioi million ni fuda asawu po anduna thingba ngamhoroi daba fibam ama lamdam asida lahangeni maduna lebak ani gi lanmi singna kulai paizadaba yelongmi kaya halakani hairi hauzik sanabagi pau Ngasigi sanabagi pauda All India Amateur Muay Thai Federation na sinduna ngasidagi Kumalapa Boxing Stadium da Nepal Shiva National Amateur Muay Thai Championship hodokre hodopki tharamadu da All India Amateur Muay Thai Federation gi president su oiriba MLA Dr. NG Bijoy amadi Amjogi president Wangkhamsa Samjai Susaruya ki punna state taruna saru yaduna chathagada ba championship asida sub junior amadi senior gi category da sanaroi chama kunna athoi hen tanagani championship asi hodopki tharonga mari lena na MLA Dr. NG Bijoy na Sanaroi Singna Sportsman Spirit ta sanaduna mai pakna bokono National Championship asina tonga ba state singi marakta nungsi chanana chanaba thambatana tana National Integration gi achoba thodang sulawi haiki amjogi president Wangkhamcha Samjai na championship asibu siliba organizer na ningthina silamdabada pendaba phongdopaga loinana National Championship amasilaga mi ningthi nungaina tilamdaba asi Asin arangi awatpa kaya adu thoaningde masina atopa state singi mamangda Manipur asi asumna tawba state la khan khini aduna matung tarakpadadi ningthina silaningi haiba wafam thamki Championship asi ahuba bauta sub junior gi KG kuntra manga gi kangnupta Assam gi Priyan Gupta na Manipur gi Y Boina bu maitiba PK Nong maram oiduna matam khara lebluraba matungda ngasidagi Komalapak Main Stadium da Nepalak Shiva Manipur State League sanaba amuk haukre ngasi sanakiba match da USA Kuraina Neroka sangafambo goal mari ani da maitiba PK USA gi goal mari adu CS Rixna punna goal ahum heading tawduna chanbaga loinana hat-trick phangba ngamkre USA gi atopa goal aduna Ningrang Jauna Chankibani Neroka gi goal ani aduna KS Satis na chanbangam ki anisuba match da Manipur Police Sports Club amadi KHC goal amamam chanaduna draw chakre police ki goal aduna Kem Bahadur na aduga KHC gi goal aduna Y Savana chambangam ki hauzik fawbada SSU Singjamaina League asigi mangjil thana chale RFA Gym Thawal amadi Manipur Amateur Bodybuilding Association anina kusamnaduna Thawal gi wangmatabada leba public ground da pangtokeba first party sajaugi senior gi title Royal Gym Ningom Thongi and Surasingana Lokri bodybuilding contest asi hodopgi tharamda Yas ki Parliamentary Secretary Prithviraj Khangabo Kendra gi MLA Olandoni Mambagi President Umakanta Susaruya ki Thawal District overall ki title na Lamyan ba Gym Yaripo ki S Ranjan Singana takre junior ki overall title na GMG Herangoi Thongi L Khelsana na Lokre senior ki overall title Lokraba L Suras yauna ate mai pakraba singda manamatum sing yanthoki
Manipur Handball Association Sinna Kumalampak Indo Stadium the Chathariba Kuntrahum Direct Shuba State Level Senior Men and Women Handball Tournament King Asisana Kibanupagi Arba semi-final match da Manipur Police Sports Club na PC Topo Goal Kuntra Tara Tarukta Mighty Bapikre Manipur Police ki goal sing aduki manungda Echingosana Punna goal Taruk Chanmangam ki Anisuba semi-final match da ARC na IMC Thawabu goal Kuntra Manga Tarahum the Mighty Bapiduna final Chankre ARC ki goal Kuntra Mari ki manungda Y Amadip Roy na punna goal mapan chanmangam ki aduga KSH Dayanandana punna goal taruk chanmangam ki International Federation of Bodybuilding and Fitness Sinduna Thasi Kunmari degi kuntare fauba Mongolia da pangtokotariba Junior Mr World amadi Master Championship da India ki mahut sinduna saru yaruga dauriba Irengbam Dev Singha Junior ki kangapta aduga Master ki kangapta saru yaga dauriba A Prem Chanda ngasi hangang kendra ki MLA Birena Lupali Singh Tara ki se pituna mateng pangkre All Jiribam Sports Association Sinduna Jiribam Ge Higher Secondary Playground da ngasidagi JS Radhamani Memorial First Division Football Day Tournament hokre Tournament asigi ahoba match da Kalinagar Youth Club amadi Nungrejang Youth Club ani sanabada goal amamam chanaduna draw chatkre Wangkai ESU Complex da leba Badminton Indoor Hall da ngasidagi anirak shuba ESU Durga Puja Festival Badminton Tournament hodokre Tournament ase hodokpaga mari leina na Wangoi Kendri MLA Olukhoi Yaski Commissioner Akenimai amadi atay masagna ba myoy kya susariya ki Olukhoi na badminton haiba masana asina hakchang bu fit oina thambada achobo mateng oi hauzik leriba ESU ki Badminton Indoor Hall asi matangwo chunadre anawa ama lehaning bagi wafam phongdoki Akenimai na Indoor Hall asi sanabagi da Thorang lady have a wafam sing fondoki ngasi ba ingasagi pau pizari ICAR lamfe patagi fangba pawi matung ina ngasi khwaidagi saba degree Celsius kuntra 10.8 khwaidagi ingba degree Celsius taramaga 10.3 nusita yawe ising manilgi chang ayukta chada umbura taret nungthildana chada yangkai nongjugi chang millimeter 10.2 Loisluk tamaro iba pamukana pizari State Transport Policy Latabana Lambi Chatok Sasindamiam the Chao no Kuduncha the Mayuna Lehaina Janata do United Fondoli. Nupida Chatabamio Mine Lepo Hana Pauza Puba Vidya Laxmigi Awang no Poke Kongcha Jiribam the Lusinkre Amadi Nipala Shuba National Amateur Muay Thai Championship Masidagi Kumanlapa Sports Complex da Hodokre. Ngasidi ISTV visible Pau Matas Lusinzari Ning W Sumomukana Krumzari.